Manipur da thokliba chahi farak kadawraba irang asida fibam yamna sokliba mafam ama oiriba Jiribam district ke Borobekra subdivision gi manungda leiba imung shingi Maheiroi sing ngasi fawba khudong chadaba kaya mayoknari Jiribam gi Borobekra gi manungda leiba khun Singgi khunja sing kuki khutlai paiba singna tattana landarakpadagi thawai hingnaba Borobekra police station da changjafam loduna imung kaya ama leiri Changjafam loduna leiriba shingi manungda Maheiroi tarahumdoi rom su yauri Makhoigi manungda handak metric thagadaba Maheiroi mari yauri Langfangnaraba Maheiroi shingi pendabagi Khollao video clip ki khudangda Paojellakli Mafam adugi Maheiroi nupi macha amana phongdorakpada ngasi fawba mafam aduda leiriba Maheiroi sing school da mingchanba phangdri Atopa mafamda leiba Maheiroi singna lairik tamba hokre aikhoi busu lairik tamhanbiu haiki Makhoigi lairik sing maina tumna chakre metric thagadaba makhoi mari ngasi fawba karigumba amata leitri mafam asidagi puthokpiduna makhoibu lairik tamba phanganbiu haina Leingak ki pukning chingsilakli Emission tawbuju phangde lek tambuju phangde koi leksu leite leksu loi chakale duga metric thadruba koi mari su lai metric thadruba angang sing je kamai tawni moi gi punsi lambi sembi roi sira se moi je kaim khandi de aduna koi bu sidagi puthok piu akoi bu lek tamba phangan biu sidagi sugyan bangang train toi tara hundoi sigi punsi je sing mangal ladra mari leina bu sing angang sing bu mafam sidagi puthok pinaba otna biyo haidina haijari akoi bu lek tamba phangan biu akoi bu lek tamba phangan biu